Ahan Kongop Tong the Gari Thorambagi fine Tiankre, traffic police and local opposition turning over Tabamada, 4-wheeler Thorakpamuyama Kong Tom the Lupalising any fine Tiankre. In Paluiski Mapamada, Kanglon Kaini Gari Thorambasing sect over the Kongop Tonglam the Gari Thorambagi Damang in Paluis District Police Scheme Kerigi Lupalising Anigi, Isalan Ama, Motor Vehicle Act 1988 section 213 clause 5 clause E Makata fine and to Tiankivani. Makata so Asugumba Makalgi drive sing left and Sataki. Kuki masel hatnarakpadagi Mizoram chatharakhiba singi manung lising aniga songa hankri. Myanmar manung the Sin National Army amasum Sin National Defense Force ki marakta sound unkhatnarak patholak tuna nakalani ki marakta hatok narakpadagi Mizoram amasum Myanmar ga taina ba mafam singda chensilak tuna Mizoram thangba maikei da lairakhiba refugee lising mangagi manungda lising aniga songa rom di haukiba sayola marom sida masagi maramda hananaba haunakri han report amana phongdokli. Reportation high, Sin National Defense Force na yamna kanba irang thokpam oiriba Zokhwataramasum recorder gi mafam singdagi withdraw tawba horakpadagi maramda hanarakhi masum July gi anganba sarukti horakhi irang asin maram oiraga India rom the refugee lising mangarom chensilakibani refugee sing adu matam kharagi oina lainaba yumsing semduna young mezo association ki miyang makhada sangjafam piduna thambakibani hausik phawgi oina khut thoknariba ani ki maikeda khut thana ba lepnaba gi pawdi leitri sanungda nongmai makhol tabadagi lomi singki bedagi senthoknarakre Imphal East District ki manung sana leiba sanungi akoipa mafam singda lau uduna leiba lomi sing nongmai makhol khara tanarakpadagi masagi lok supom dagi mi paina dunu kiduna senthoknarakre hairi mafam adugi miwesina phongdorakpagi matung inadi nongmai makhol sing adu singlom dagi tai kanana karigidamak nongmai chatharakhiba no haibaduri sapsana khangmangamdri aduba haujik lairiba phibam asina miyamda mi paiba masum singnaba kya pogali nakalamoramna Manipur police ki paun hai social media da sanungi akoiba mafam sing nomai kapna pigi pauk sing sandorakpa thengnari adubu yang pokpi amasum Sagolmang police station konba mafam singdadi asiguma thodok thokpagi pau ama phau phangdi mafam asigi akoibada lairiba mari suba Maha Regiment yauna security agency amatana nomai kapagi pau laiti hari Sexual assault ki mara laidi lakthokri sahi tare khakta ngai ri nupi masa amada aggravated sexual assault chathakhibagi dama samra mamang lekai ri ningthausam dozo seikuntrabu fast track special court number 2 na prokso eki section 10 gi makhada mara laidi hene lakthokri mangona karama makhal gi serak pi gi hebdu thas gi taragani pan sentence hearing pangthokna ba lepkhni thawdo odu kumja english ngani ga taraga theta thokibne hari Amaramdana ULFA-I amadi PLA gi KM da drone attack chatharakhiba aranbani RPF Nagaland amasung Myanmar ga lona bangam khaida Alpha Independent amasung PLA gi apunba KM oina leiriba maphamda thas gi taragan Indian Special Force in apaba makal gi drone chama yankhai en sejanaduna chatharakhiba attack adu aranma thongna haina aina thinkraba Revolutionary People's Front RPF ki Deputy Secretary Publicity Rowen Kuman thadorak pachirolama sina makhatan hai drone sejanaduna chatharakhiba attack adu da PLA gi maikaida asi ana ama phawbu yawkiba leiti eti adu laikhidraba Alpha gi Lieutenant General Nayan Asom amasum atai sokiba kedersing gi mafamda RPF ki makedi awaba phongdokli maraiba ki damaka thokraba athoba haibisidagi hen drone eti amasum proxy war sing Indian Army na sathaduna PLA amadi Alpha Independent da chatharakhiba thawong asina Manipur amasum Assangi miwisingda India ni yengliba miyeng adu mek singali puwari dagi hauna Assam amasum Manipur si India gi mafam nati ningtamna leramba kingdom ni India na so hokraba puwari sing khangmana maram oiraga Assam amasum Manipur si yamna laina kudum chanchin bi yaro heba khangli India na Manipur Assam gi damak phongtokliba sing asi aranbo oidaba ngakthani India gi meyokte lanthingnari besing kaidawnungda Indian oibi yaroi Manipur amasum Assam gi lairibi isil ina punamang ekhoi India nati Indian su ekhoi bu kudum chanchinna bo hotna hloidabani Indian occupation singi mayokte imaleba ki dam ihau hau bhai bisi lebak masa oiri ba kudimak ithauni haina su RPF ki serol sina makhatari nakalamorom de NSN GPRN YE gi makai gi su Alpha Independent amasum bang sagi mafam singa lairiba KM de Indian Affairs forcing chatharakhiba drone attack singa du condemn dawi lobasigi makai gi laikhidraba singa du gi mafam da awaba phongdokli laikhidraba Lieutenant General Nayan Asomasi revolutionary leader singi manung khwai gi matik sabul singba mani hanisu makhatarakli Modi lenga ki makhata leba asida education system fail oire mega sanra
Labor asita Narendra Modi na lusingba BJP lenga hek lakpadagi labor asigi education system mapung phana fail oibadana lairi gairabana ha marakta thabak phangdabagi sang asukimati hengatle haina Manipur Pradesh Congress Committee MP Shishi gi President MLA Kaisa Mega Sandrana Maral Shirakli Ke Mega Sandrana mahak official X account thadurak pagoro lamada BJP na lusingba Narendra Modi lenga asina hokiba sahi tara henbasida wasakiba thaba amata pangthok ngamdabada natana education system su mapung phana fail oire haina maral siraki Modi lenga asina education bu privatization tawna bu honarakpadigi leba asida laiba government gi mahiloisang million kya mutpegi phimna lakhi mahiloisang singasigi awat pa oza lakh hen ba khapi dabaga loinana infrastructure singsu semgat pitana lairi hari National Education Policy NEP 2020 leba asida satnari hairaga su ayambadi thaba oina pangthoktana lairi Masigi funding wat padanatana planning amadi state singa coordinate tawbigi thabaksu mafam marang khangdaba phibam amada lairi hari mauna makha taraduna lairi hairaban ha sing thabak phangdabigi masing Modi lenga asina record am oine hengalakli quality education lairakthaba amadi skill training wat pana graduate oirabasu thabak phangdana maram amoyale laiba asigi na sing thabak phangba darkar roi certificate adum makak darkar roi benati Amaramna COVID-19 pandemic matamda lebas angang crore henbegi mahimasing tamnabegi matangda internet access tawbegi thabak fail oibtana radio lesson gi thabak su fail oiki masimangna pandemic asina lebas gi mahiroi kiabu mahimasing tambegi lamda maning halan ki hena suke mega sandrana phongdokli mana makha taraduna Modi lengak manungda apikpo wakhalona mang thaduna textbook kya amuhana ithoktuna puari pulana iduna mahiroi singlana lamjingna bohotnari JNU AMU amasum CBSE da politics tawbudana academic freedom da aki ekang kapiri national level gi thakta pangthokpa exam sing maru oina NET CUET amasum UGC NET exam da question lik oibigi wathok kya thoktuna miyam gi lerama thajab sing mahli mairoi sing bu counseling tawbuna tragana psychological support pinaba thabak sing fail oire minority institutions sing amasum regional language Miraiba madi hantana yengbadagi thawong sathari madrasa amasu minority scholarship ningthina pibidana lairi hari loinana awat poja sing athubuda hapkadabani education da yamdrabada GTP sar tar oigadabani NTA na exam sing transparent amadi peer exam management tawgadabani rural amasum tribal mahiroi sing da digital access pigadabani Curriculum da kuthingzin ba tokpaga loinana academic freedom amu hanjin hangadabani amadi puxial singna NEP 2020 satnana ba state singa loinana puxial singna thabak tawgadabani hana su union government ge puning sing silakli Lanjan naraba sing masagi mayumda hanjin hanana ba center na permanent solution putokadabani MMWO Manipur mayu meki thadok tuna lanje na duna lairi ba sing masagi maram da hanjinana ba center na permanent solution puthok pi huaina Manipur maitai pangal welfare organization MMWO gi president MA Sesap na phongdokre haribo afam sing si MMWO na marirak suboina laikhidraba aiba kaya modin pukri mayung gi ningsing thoram Major Kulda Labor Manipur Press Cup ki lokta hola pangthok sesap na phongdokhibani thawra madura laikhidraba aiba kaya mudini mafam da ikai kumna bu utpaga loinana maira sukatuna tharam hawdokhi thawranga mari leina MMWO gi president sesap na hai lobasina saireng samdamna ba pangthok libegi maramdi aiba aibisina irakliba saireng singaduna lamdam asida hingminari ba kanglu puru khudima nungsi sanan leminana bu khona ba asabu thawdang lobani maduna maram moiraga haurakliba naha singda hena puning thokatpaga loinana makha tana makhoina thawdang lawno ba panamna thawram sinmani lamdam asida ingta papurakna ba hona ba amadi kanglu purup sinungsi sanan leminana ba aibi kya leptana thulakba mathawtari laikhidraba aiba Ukri mayum kayamudin amadi layoi kraba aiba singna lauram liba thawdang adunga siki mirol sina kaukthokpu sumde makhoi na khunai da piram liba nungsibagi isiel adu akoi khudimangna ngakna satpaga loinana hena sasinana bo hona minasi mangna makhatana hai lamdam si kangkhong sairaga mapi mapa pandana leiba lamdam mama haibadu wari Manipur oiriba nungaitaba phiba masi kokhanduna hana gum nungsi sana leminana lamdam mama oina bo hona minasi masida center lengana athuba matamda mayum makai thadoktuna awaba tangkak amada lanjena duna leiriba miyoising masa masagi mayumda hanjenanduna ingtapna leminana ba hona gadabani ngak ki oiba thabak paikhatpigi muhutta permanent oiba solution ama purakna bo hona biyoiki thawra madu Sahityya Academy Award biya masnamba
Writers Union amasung Manipur former President Arjul Kabir Sahitya Academy Awardee Translation Ahmad Manipur Sahitya Parishad Literary Award 2025 Dr. Rahizuddin Sheikh Force President Viyaima amasung USMDC Kairau Kendragi President Alhas Slaudin amadi MMWO gi Chief Advisor Hasimuddin Moina mayum saruk yaki PM Modi government ki makutta EC na hanglai gumna lairi kapil Sayisigi aroi sarukta Bihar state ki oina election pangthoknabagi dama hausik chathariba electoral roll revision ki thabak thoram singda rolling BJP na makoi ki vote kana nabagi khaktama khanduna thabak pakhatuna lairi haina tuan political parties singna maral sirakni Iramasiga mari lain Rajya Sabha ki MP Kapil Sibal na agency da phungdorapagi matungina Election Commission of India Asia ki Prime Minister Narendra Modi government ki makutta hanglai gumna thamli hena maral siri hausik ECI da lairiba Commissioner Singasi Modi government na makoigi kusabi sing khanduna hapkibani maram masina hana tawdaba mona Commissioner Singasina BJP government ki khaktama khallaga thabak thoram sing phongna pekhatpa miyamna uri Puwari amadi thokliba thawdok singi langa langjin khangdokpa mathau tai lamdam asigi puwari amadi haujik thokliba thawdok singasigi asengba langa langjin amadi maram thidoktuna khangdokpa mathau tai haina Forum for Research Upliftment Manipur Forum ki Secretary Dr. Mayang Lambam Dayamana phongtokre ngasi Manipur University ki Chemistry Department ki Senior Hall Forum for Research Upliftment Manipur hawdokpagi thorongga mari lenin wapam asi Dr. Mayang Lambam Dayamana phongdokhibani Dr. Mayang Lambam Dayamana makataraduna forum asi tungan university amadi college ki professor amadi research story ba mahiroi sing punchinduna iramdam asi ki story culture amadi lamdam asi da haujik thokliba thawdu wathok sing asi thijilaba matung seminar pangthoklaga naineduna asengbadu puthoklaga naineduna asengbadu puthokna bohona ba sem forum naiki ngasi nauna sem ki forum asi kumja english ngani ga kunga manga digi english ngani ga kunga ter phawbi gi oina President Dr. Biswajit Kumoksam amasung Vice President oina Sukham Vidyananda Secretary General oina Dr. Mayang Lambam Dayaman Treasurer oina Ningombam Arpan Joint Secretary oina Dr. Atom Razi Publicity Secretary oina Laisram Surasamadi Auditor oina Naurem Naresh Wasak Lokhi and Supaus Makatana Fondokli Ado tentang sumna miyam na thamjaramge hausikoi na di miyam paus matang sa lusinjarage amasung makata ba no update miyam pun nga mina sena channel sigi mekeri gi miyang phamda makata na thamjari